ꯇꯛꯅꯥꯏꯔꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯕꯤꯁ ꯃꯍꯦꯁꯣꯔ ꯊꯣꯡꯅꯥꯎꯖꯝꯅ ꯍꯧꯈꯤꯕ ꯊꯥ ꯈꯔꯗꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯄꯨꯟꯁꯤꯟꯕꯒꯤ ꯈꯣꯡꯆꯠꯇ ꯏꯊꯥꯏ 𝗨𝗪𝗡 ꯑꯃꯗꯤ ꯎꯆꯤꯋꯥ ꯌꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯗꯨꯅ ꯁꯣꯏꯔꯝꯕ ꯑꯃꯗꯤ ꯁꯣꯏꯔꯤꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅ-ꯅꯩꯅꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒ ꯈꯟꯅ-ꯅꯩꯅꯕ ꯃꯤꯐꯝꯁꯤꯡ ꯑꯗꯨꯗ ꯃꯍꯦꯁꯣꯔ ꯊꯣꯡꯅꯥꯎꯖꯝꯅ ꯍꯥꯏꯈꯤ ꯁꯣꯏꯔꯝꯂꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯟꯗꯛ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ (FMR) ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ FMRꯅ ꯆꯪꯕ ꯌꯥꯍꯜꯂꯝꯂꯤꯕꯁꯤ ꯀꯤꯂꯣꯃꯤꯇꯔ 13ꯅꯤ ꯑꯗꯨꯒ ꯑꯉꯛꯄ ꯑꯃꯅ ꯏꯪ−1980ꯗꯒꯤ ꯏꯪ−2024 ꯐꯥꯎꯕꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔꯗ ꯀꯤꯂꯣꯃꯤꯇꯔ 90 ꯍꯦꯟꯅ ꯆꯪꯕ ꯌꯥꯔꯝꯃꯤ꯫ ꯏꯪ−1980ꯗ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯅ ꯆꯪꯕ ꯌꯥꯍꯜꯂꯝꯂꯤꯕ ꯀꯤꯂꯣꯃꯤꯇꯔ 90 ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯡꯕ ꯗꯤꯁꯇꯦꯟꯁꯅꯤ꯫ ꯃꯁꯤ ꯌꯥꯔꯝꯕ ꯍꯥꯏꯕꯁꯤ ꯅꯥꯔꯣꯟꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝ ꯑꯃ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯪꯉꯝꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯗꯨꯅ ꯁꯣꯏꯔꯝꯂꯤꯕ ꯁꯣꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯇꯥꯏ꯫ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯐꯪꯐꯝ ꯊꯣꯛꯄꯗ ꯐꯪꯗ꯭ꯔꯤꯕ ꯔꯥꯏꯠ, ꯄꯥꯋꯔ ꯑꯃꯗꯤ ꯑꯦꯛ ꯃꯌꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯣꯏꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯀꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯍꯦꯁꯣꯔ ꯊꯣꯡꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ FMR ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯍꯥꯏꯕꯗꯨ ꯇꯥꯕꯤꯔꯝꯒꯅꯤ꯫ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯕꯤꯔꯕ꯭ꯔꯥ? ꯀꯤꯂꯣꯃꯤꯇꯔ 13ꯅꯦꯕ ꯆꯪꯕ ꯌꯥꯔꯝꯃꯤꯁꯦ꯫ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯗ ꯀꯤꯂꯣꯃꯤꯇꯔ 13ꯅꯦꯕ ꯆꯪꯕ ꯌꯥꯔꯝꯃꯤꯁꯦ꯫ 1950ꯒꯤ ꯃꯇꯝꯗ ꯀꯌꯥ ꯌꯥꯔꯝꯃꯤ ꯈꯪꯕ꯭ꯔꯥ? ꯆꯪꯕꯨ ꯆꯪꯉꯝꯗꯦꯕ꯫ 1950ꯗꯒꯤ 2004 ꯐꯥꯎꯗ ꯀꯤꯂꯣꯃꯤꯇꯔ 90 ꯆꯪꯕ ꯌꯥꯔꯝꯃꯦꯕ꯫ ꯀꯤꯂꯣꯃꯤꯇꯔ 90 ꯑꯁꯤ ꯂꯣꯏꯔꯦꯕ꯫ ꯑꯗꯨꯅ ꯀꯤꯂꯣꯃꯤꯇꯔ 90 ꯁꯨ ꯂꯩꯔꯦ, ꯃꯄꯥꯟꯗ ꯅꯥꯔꯣꯟꯅ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝꯁꯦ ꯆꯪꯕꯗꯨꯗ ꯌꯥꯔꯕꯅꯤꯅ ꯍꯦꯛꯇ ꯆꯪꯕ ꯌꯥꯕ ꯆꯪꯉꯝꯕꯅꯦꯕ ꯍꯦꯛꯇ꯫ 1969ꯒꯤ ꯒꯦꯖꯦꯠꯇ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯨꯟꯁꯦ ꯃꯃꯥ 292 ꯂꯩꯌꯦ, 282꯫ ꯉꯔꯥꯡ ꯅꯍꯥꯟꯗ 2023ꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯄꯟꯆꯥꯌꯦꯇꯤ ꯔꯥꯖꯇꯒꯤ ꯆꯦ ꯊꯣꯛꯂꯛꯄꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯨꯟ ꯃꯁꯤꯡꯁꯦ 842꯫ ꯑꯗꯨ ꯀꯌꯥ ꯍꯦꯟꯒꯠꯂꯝꯃꯦ? 960 ꯍꯦꯟꯒꯠꯂꯝꯗ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯠꯇꯦ, ꯀꯥꯡꯄꯣꯛꯄꯤꯗꯁꯨ 100ꯒꯤ ꯃꯊꯛ, ꯇꯦꯡꯅꯧꯄꯜꯗꯁꯨ 300ꯒꯤ ꯃꯊꯛ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯦꯕꯅꯣꯔꯃꯦꯜ ꯒ꯭ꯔꯣꯊ ꯑꯣꯐ ꯚꯤꯂꯦꯖꯦꯁ ꯐꯖꯅ ꯂꯩꯔꯝꯃꯦꯕ ꯑꯃ꯫ ꯃꯍꯦꯁꯣꯔ